ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯀꯣꯔꯁ ꯑꯁꯤ ꯕꯦꯁꯤꯛ ꯁ꯭ꯇꯦꯞꯇꯒꯤ ꯍꯧꯖꯒꯅꯤ ꯑꯗꯨꯒ ꯗꯥꯟꯁꯇꯤ ꯄꯥꯝꯕꯤꯕ ꯗꯥꯟꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯂꯩꯇ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯀ꯭ꯂꯥꯁ ꯑꯁꯤ ꯌꯥꯎꯕꯤꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠꯀꯤ ꯗꯦꯠ 20 ꯊꯔꯁꯗꯦ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯒꯅꯤ ꯃꯃꯥꯡꯗ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯍꯪꯉꯝꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯀ꯭ꯂꯥꯁꯀꯤ ꯃꯇꯝꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30ꯗꯒꯤ ꯄꯨꯡ 4:30 ꯐꯥꯎ ꯑꯣꯏꯖꯒꯅꯤ ꯈꯜꯂꯁꯨ ꯈꯜ ꯂꯩꯕꯤꯔꯅꯣ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯐꯥꯎꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯍꯜꯂꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯖꯨꯝꯕꯥ ꯀ꯭ꯂꯥꯁ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ ꯃꯐꯝꯅ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛ ꯃꯆꯤꯟ ꯅꯤꯌꯔ ꯁꯥꯏꯕꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯣꯒꯁꯠ ꯊꯥꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯐꯤ ꯂꯧꯖꯔꯣꯏ